ꯀꯅꯨ ꯑꯗꯨ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯇꯣꯉꯥꯟ ꯈꯟꯅꯅꯕꯤꯌꯨ ꯋꯥꯈꯜ ꯈꯟꯊꯔꯒ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯅꯤꯡꯉꯩ ꯃꯐꯝꯗꯣ ꯇꯦꯡꯕꯥꯡꯃꯩ ꯍꯧꯐꯝꯅꯤ ꯂꯩꯐꯝ ꯄꯟꯊꯦꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯕ ꯄꯣꯛꯑꯦ ꯑꯗꯨꯗꯤ ꯄꯣꯛꯂꯤꯕ ꯍꯟꯒꯗꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯀꯧꯏ ꯃꯗꯨ ꯃꯤꯒꯤ ꯃꯔꯣꯟꯅ ꯀꯔꯤ ꯀꯧꯏ ꯚꯒꯋꯥꯟ ꯕꯤꯁꯅꯨ ꯍꯥꯏꯔꯤ ꯃꯤꯅ ꯑꯜꯂꯥ ꯍꯥꯏꯔꯤ ꯒꯣꯠ ꯍꯥꯏꯔꯤ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄ ꯁꯅꯥꯃꯍꯤ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯁꯅꯥꯃꯍꯤ ꯀꯩꯅꯣ ꯑꯄꯣꯛꯄ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯟꯇꯣꯛ ꯌꯥꯝ ꯀꯨꯏꯆꯪꯈ꯭ꯔꯅꯤ ꯑꯗꯨ ꯅꯥꯔꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯥꯏꯕꯛ ꯐꯕ ꯃꯇꯝꯗ ꯅꯥꯔꯥꯏ ꯐꯣꯟ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯀꯔꯤꯝ ꯁꯟꯖꯔꯒ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛꯁꯤ ꯂꯣꯏꯗꯕ ꯌꯥꯗꯕꯅꯤ나 ꯃꯄꯨꯡ ꯑꯣꯏꯕ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯍꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯔꯦꯟ ꯇꯥꯕꯟ 7 ꯁꯨꯗ ꯆꯦꯜꯂꯤꯕ ꯏꯆꯦꯟꯁꯦ ꯇꯥꯏꯕꯪꯄꯥꯟꯕ ꯄꯣꯛꯄꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯋꯥꯔꯤꯁꯤ ꯑꯩ ꯃꯥꯒꯤ ꯍꯥꯏꯗꯤ ꯇꯦꯡꯕꯥꯡꯃꯩ ꯂꯩꯉꯝ ꯂꯩꯀꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤ ꯇꯥꯡꯀꯛ 39 ꯁꯥꯕꯅꯤ ꯌꯥꯝ ꯂꯨꯕꯅꯤ ꯃꯁꯤ ꯂꯥꯏꯒꯤ ꯃꯔꯝꯗ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯠꯄ ꯃꯔꯝꯗ ꯂꯣꯏꯅ ꯌꯥꯎꯕ ꯃꯤ ꯍꯧꯕꯒꯤ ꯃꯤ ꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯌꯥꯎꯕ ꯅꯤꯄꯥ ꯅꯨꯄꯤ ꯈꯥꯕꯤ ꯌꯥꯎꯕ ꯄꯨꯂꯞ ꯎꯕ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯍꯥꯏꯗꯤ ꯏꯅꯥꯎꯁꯤꯡ ꯑꯃꯗ ꯁꯤꯟꯅꯔꯒ ꯃꯥꯅ ꯅꯔꯥꯡꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯇꯧꯔꯝꯃꯗꯤ ꯂꯥꯏꯔꯤꯛꯁꯤ ꯐꯖꯅ ꯂꯣꯏꯗꯧꯅꯤ ꯑꯗꯨꯕꯨ ꯂꯣꯏꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯗꯤ ꯂꯣꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯣꯏꯗ꯭ꯔꯒ ꯀꯅꯥ ꯃꯥꯡꯉꯤ ꯑꯩ ꯃꯥꯡꯉꯤ ꯏꯃꯨꯡ ꯃꯥꯡꯉꯤ ꯑꯗꯨꯒ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅ ꯐꯖꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯟꯗ ꯍꯣꯠꯅꯖꯒꯦ ꯃꯤꯅ ꯇꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯌꯥꯝ ꯂꯨꯕꯅꯤ ꯑꯄꯣꯛꯄꯒꯤ ꯇꯥꯏꯕꯪꯅꯤ ꯑꯄꯣꯛꯄ ꯀꯨꯝꯍꯩꯅꯤ ꯑꯄꯣꯛꯄꯗꯤ ꯏꯄꯨꯔꯣꯏ ꯇꯥꯏꯕꯪꯄꯣꯏ ꯁꯦꯝꯕꯅꯤ ꯏꯄꯨꯔꯣꯏꯗꯤ ꯑꯄꯣꯛꯄ ꯊꯧꯖꯥꯜ ꯂꯩꯇꯣꯟ ꯄꯤꯅꯗꯨ ꯏꯕꯨꯡꯉꯣ ꯅꯤꯡꯖꯒꯦꯅꯦ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯄꯣꯛꯄ ꯍꯥꯏꯕ ꯏꯄꯨꯔꯣꯏꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄ ꯏꯄꯨꯔꯣꯏ ꯑꯗꯨꯕꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯀꯥꯟꯅꯩ ꯀꯨꯝꯍꯩꯗꯤ ꯄꯣꯛꯄ ꯁꯤꯕ ꯍꯤꯡꯕꯗꯤ ꯀꯨꯝꯍꯩ ꯀꯨꯝꯍꯩꯅꯤ ꯃꯁꯤ ꯀꯨꯝꯍꯩꯁꯦ ꯌꯥꯎꯖꯔꯒ ꯂꯩꯖꯒꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯒꯦ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯆꯥꯡ 9 ꯁꯨꯕꯗ ꯇꯥꯡꯀꯛ 8ꯗ ꯍꯥꯏꯕ 9 ꯂꯩꯖꯔꯦ ꯀꯗꯥꯏ ꯇꯥꯡꯀꯛꯇꯕꯁꯨ ꯃꯊꯪꯗ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯖꯒꯦ ꯌꯦꯡ ꯃꯈꯜ 3 ꯁꯨꯏꯌꯦ ꯇꯥꯏꯕꯪꯄꯥꯟ ꯌꯦꯡ ꯃꯈꯜ ꯑꯄꯥꯝꯕ ꯈꯧꯔꯥꯡꯕ ꯑꯁꯥꯎꯕ ꯅꯥꯄꯟ ꯀꯜꯂꯛꯄ ꯃꯤꯒꯧꯕ ꯁꯨꯝꯃꯠꯄ ꯑꯃꯁꯨꯡ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕ 3 ꯑꯁꯤꯅꯦꯕ ꯇꯥꯏꯕꯪꯄꯥꯟ ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯤꯁꯦ ꯉꯥꯡꯉꯤ ꯍꯥꯏꯕ 3 ꯑꯁꯦ ꯃꯁꯤꯒꯤ ꯅꯥꯄꯟꯁꯦ ꯄꯣꯛꯊꯣꯛꯑꯒꯅꯦ ꯏꯄꯨꯔꯣꯏ ꯑꯄꯣꯛꯄꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯗꯤ ꯚꯒꯋꯥꯟꯗꯤ ꯃꯣꯏ ꯂꯩꯇꯦꯕ ꯑꯗꯨꯅꯤ ꯉꯁꯤꯐꯥꯎꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯤ ꯙꯔꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩ ꯄꯟꯖꯕ ꯋꯥꯅꯤ ꯑꯂꯥꯒꯤꯁꯨ ꯑꯂꯥꯗꯤ ꯑꯃꯁꯨ ꯑꯃ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯇꯦꯛ ꯃꯇꯦꯛꯇ ꯐꯤ ꯍꯥꯏꯖꯒꯦꯅ ꯑꯩꯅ ꯃꯁꯤ ꯂꯣꯏꯅ ꯍꯥꯏꯔꯗꯤ ꯃꯁꯤ ꯉꯝꯃꯔꯣꯏ matang